everyone, welcome back to my channel. Mayam ngasigi recipe se kay odina haibada uti thongba gi recipe odini ado ngasigi uti se mix oiduni bako aduga sida aina lawri se hawai tangkhai ne haibadi motor tangkhai ne aduga gi sida sagol hawai tangkhai bako ado sagol hawai tangkhai ne sida aina lawri se ado ani se fajana aina hajik jengini tin kang kai gra jaw braina ko ado mayam kasum jawram dre amot ba jawni dana ko ado na fajana hana jengini bako mayam ado sida aina ani se mix tawraga uti thongdoi se asida ahan bada aina jangna popthokna bagi damakta ko asida singa saba se ising sa hale sida ising asaba se oina hydro bani bako aduga pungkhai amaram tingsalaga thamdoini mayam kaigino haibada ising asaba se natradi sagol hawai se poptho roi bako adudani mayam ado hajik aina kai hapa haibada mayam jengminarasi ising asaba se ko phajana jumaina hapaga ngha tingsalaga thamani ba pungkhai amarom ngha tingsalaga thamani pung amarom di pha roi mayam ado pungkhai phaning phamang dumai tingsalaga thamani bako siga aina thungga tang hapaga phajana khai bide aduga sida aina hap toiba machan singse asida leira fadigom aduga gi zenam ekdam fresh ni mayam aduga se singara hapani tespata khara leire aduga sida aina hapise moro te ko khara hapani bako sida moro ashuba gi use tawra sida yengo mayam tingchana khutana chamdokna lore aduga sida mayam na nikhala wani kaina maku se jaw na thamisa na ko ado khaibok di chamdok khare ado khaibok di thame bako mayam aduga sida mu cooker da thongde ni ado cooker sida aina singara hape ising je hapa lore ga mayam sida aina machan sing pura ma hapten robani bako handaki style sena tongan ba mawongi id style amada uti se oidoni sida aina ahan bela janam se hape aduga janam se hap lore sida aina sing hapchale tespata se khara hape ado khara ma sok tawbagi thamgare bako aduga sida aina awa fadigom hape morok ate ko hape mayam aduga ayana matam dauji thongba da martu maroi se khatang hape bako jamna budi ka hena hapte aduga kitang de hapse mayam kai do khangde haujaba hai tare ko aina khara pamje bai tare aduga sida aina thum hape ahan bada thum se hapa lore ga sida aina hapi se yenga suba kitang hape jamna nate aduga gi sida aina jira asuba su khatang hape bako mayam ado chaning da balere ga dis skip to bi bajani mayam kasu id kan oi de bako aduga sida aina hape se soda khara hape sutha do ko ado hapaga sajana se okhai bire mayam sutha se jamna haptre legino id sutha jamna chaw fatte dana ko mayam ado dana ni adu sida aina kupsale thame aduga siti kamalani bako mayam aduga sida aina ko sok se mong gi makhal gi dawba lei sok tawba matam da ko aduga sida jengo jamna ka hena mulandre kai noi ina sok tawba matam sok tawba loiraga ko na mu okha kuina sawgon gani bako adu dana aina ngahak kana tawre hadi jamna ka hena mulanda bi da ko aduga sida aina khang sida aina thaw khara hape thaw se hapa loiraga sida ai sok tawba gi machal punama hapchen drobani mayam ado jengo khang su phajana sare mayam aduga sida aina han bada hape se sida tespata se hapani tespata se khara badi hapchang khare dana ko ngasai kam badu da tespata khara hape aduga gi passport khara hape aduga gi sida aina jenam se hape mayam ado sida jenam se ekdam fresh chaw phongbani na mayam tamsa china harawe ko aduga sida aina khara muli to bu ngawra ne ba ko jenam se sida jengo aduga sida aina sok to bagi machan sing do loina hapchang khare habadi ngasai hinjang kamaga thambado ado hape bako mayam aduga high fat kuina se mo 800 bane ba high kuina haide jam kuina nate mayam aduga si se ko uti thongba se jengo asida aina sigi machal gi sana machal haiba se ko asise manipur gi machal ni adu si so aina khara hape si hapaga mayam saraga try to baga jengbu jam thati na hawani bako ado aina su kara siga hapaga try to raga jengini hawba haw tabra do ado jam thati na hawro me mayam su sunto shadra try to bi bako hinjang se sida high fat loisela e mayam se jengo mayam ubu fangani hinjang se ko uti se katang aina mahilang na thambagi thamdoini haidi thambagi maram ko hai uti se jamna kangna hena thamgi ba taraga di phakchan dana horen mahi amu ja hodi bako mayam aduga sida aina gas se muthalle aduga gi sida wa fadigom khara janam khatang leibado adu hape mayam sida leira mayam final log jam china haidi kai haini ko hauni haure habdo mayam comment da habi o sida leira final log adu mayam su sunjo sejana try to roga jeng bio sigi recipe se ko jam hatina hawbani aduga sida jengo mahi se khatang di lange ina hagi jana ko mayam ahan bada mahi se landri aidi ko na thamgi phamjal laga kana oena ko ado ngasi gi video se mayam matang se senjere gi bye bye